Laimakongda laiba Indian Army ge 57 Mountain Division ge cantonment da changkhibadagi thiba khangdana leirakliba Laistram Kamal Babu ge langla langjil puthokpa ngamdabagi mayokta Coordinating Committee on Manipur Integrity Kokome Juribam District Council na lakliba December 19 dagi wakar mifam chathaba hauragani haina District Council asigi co-convener Sanjam Sainik Kumar na phongdorakle Ipsa Juribam ge office ta pangthokpa pawgi mifam amada wafam asi phongdokladuna mahakna makha tana hai Laistram Kamal Babu gi langla langjil atuba matamda mari lainaba singna puthokadabane Mahaki langla langjil puthokpa ngamdrabade Kokome Juribam District Council na Juribam gi miyamga loinana hena akanba khongjang changsinnaba sem saduna leire hainasu bahangna makha tana phongdokhi Haukiba November ki tang kumanga in kunja 2024 degi ki kasar lagi degi ki Kamal Babu kowa yoyama Infal ki Laimakong haina army camp ki chaw leba Manipur da Laimakong ai si Manipur di army camp oi jiwa sina khamba jaga ni masigumba jaga amadagi koi ki sinmi ma thong mon phangdana phongna khong ma ga hojik phawa army ma ge degi su player bi pa leite aduga pali sarkar ki ma ge degi su ma gi matang da langlang masi ba ko thokko ngandana leiri si koi ki praja amoina tuki matik pende masi sarkar ki ason mane haibasi masa miyam praja miyam na masi uthok jabani maram aduna koi ki lagiba koi ki December ki tang 32 sigagi hawraga koi ki Jiribam ki akoi da leiriba Jiribam district na koliba jaga sing ki club lekai lekai sing khusam daraga koi ki wakam mifam mathang chathaba hawjaragani maram aduna masi phawda sarkar na kai gumba Kamal Babu ki matang da langlang ni puthok ngamdragati apoi ki Kokome Jiribam District Council ka apoi Jiribam praja ka pullaga apoi makal makal kya gi ID Kamal Babu puthokri bawa apoi khongjang changni ba hawagani hai je apoi sarkar ki maige apoi na thamjari